Ahanbada maruba pausing pizare. Arambay Tengol Galunina ruling amadi opposition ki MLA Singa Kangla Utra Mamangda Mifam Pang Tokre, Tongan Badabi Taruk Center the Taksin Bagimatam Thana Kray. Sazik Tampak ki Assam Rifles game ta AR personal amana atopa personal mga nong may nakaplam le kaplam ba personal adu sinafang le. Amadi Imphal East, Imphal West, amasong Thawal District ta hayang ayok pong mga dagi namidang pong tara fawba curfew kom tokre. Kakching District yun na namidang pong nipan fawba dugaw Bisupur District yun na namidang warang pong mga fawba kom tokre. Mayamba kurum jare ELITETV Manipuri pau mideng tabiri basing bo sanahe mam nataram nok jare hauzik mapungai ba pau miyamda sandok na pizare hauzik lamda masida thokli baira ngasi ki chap chaba warep amalo na ba ngasi arambay tengol kalunina ruling amadi opposition ki MLA singa Kangla Utra Mamangda mifam pang thokre ngasi yuk angan badagi hauna masing yam na ba arambay tengol ki thomi singna Masagi unit singdagi Kanglatam na haigat na rakhi Imphal East ki Imphal Ukrul Road Imphal Cycle Road tagi haigalakki ba singna Kurai Lamnong da punke Uripok Kangchup tagi haigalakki ba singaduna Uripok Overbridge makong da punke Mayay lambi amadi Sega Road tagi haigalak pa singna kay Sampat Junction da punke amadi Thawbal na chungba maykay dagi haigalak pa singaduna Yay School da punke Mifo masigi manung da pam da ba thawdok sing thok na ba haiduna lengaki maykay dagi akan ba Jackson Tharang sing laukad ke ngasi pung tara dagi famba hokiba mifo maduda Maruay na tampaki MLA amadi Minister Singna Sarukya ke. Mifam madu loira bamatung arambay tengol giluching puril na khwairamban kaitil da laktuna. Miyam da mifam madu gi matang da paudam ke. Mahak na hay ngasi miyam buluching liba Minister MLA singasi miyam gi makada. Laigadabani haibado khanghan na bo mifam masi pangthokpani. Mipam masida English sing amaga chamapan yangkhay matoy pesir oiduna NRC chatnaba amadi illegal immigrants sing deport tawkiba kukilal hobagi su lawthokpa Myanmar dagi handak Changsilakliba refugee sing detention center da thamliba sing si Mizoram da thambikiba border fencing tawba Assam Rifles lokthokpa haibana chingba sing si numit 15 gi manungda thabak onthok tamba center da leidiba MLA Minister singna taknaba haina cherol sing da sign tawna ki hairaduna hairiba demand sing thabak ta onthoklakpa amade onthoklaktabagi matung ina makhataba Philip lawgani haina fongdoke ngasi pangthokiba mifam masi ki matangda aikugi ELITETV gi reporter sing da ge marik chumba pauta minase Saya ni haji kaisa iba mapam masih koi kurai lamnong bazar makta tani moirang kampurom dagi laksilakpa sabong kok lamlai adma di kurai rom da lady ba mai kai atom dagi lady ba mai bel miam sing tula punsin duna lady ngai hakki mamang dai mai bel sing se lairam bani adu bo haji haji AR lai haiba pauta ba dagi mai bel sing adu AR do tingna ba ki damakta mayam puna changsin bagi mamngi duni koi na jik ta iba se maruai na koi Minister MLA singa arambay tengol ga jam ba wari sana se hai ki ba wafa madugi matungina ko makok thungba commander ama changsin miyoi chama ka changsin ki bagi pau du fangi amadi si kurai lamnong bazar gi hen atopa changbadi fangan ki de du mana ka se leidi ba koi mai be sing dagi ngasi gi oiri be phibam amadi security forces singi central forces singa leidi ba phibam sigi matang da koi mai madagi paudam tamina si ngasi gi oiri ba phibam se haidi akoi ngasi se sumaina arambay tengol ga di akoi gi Minister MLA singa wari sana se haibigi paugam thambi kreba masigi matak ngarang dagi hona koi Kangla dagi central force thamjilaga kuchukulai matik taba kuchukulai kaya ama thamjilaga thambisu ima ubiramani thengazramani do masigi matang se ima gi wakhalona kari lebi ngasigi wari se sanagadori brand sanaroi dori bra haibadu akoi nakanamram da koi tajabadi chief minister yauroi haibigi pausu phangbi ko adune akoi jadu yawo harbor gadi ko juji ai hoi hana huji semester mayim da ko miam pi miam cha se sini aduna irang asam chau ba irang tho ka ni da mara tu ka jo ba yawi de no du maram da tu ngai te ko jo tu gi mayam hau da ji taw ji masi se koi gi matam sang da gi koi na laiba ki oiri ba phibam sida koi Kanglaisa leibiri ba mayam sina yamna wana hona taraga su akoi gi phambam thoko pandham do phangnaba hona ba matam da akoi se amaga matam koi da gi sungchen na da bugum leiram badu ngasi da gi di akoi ima lebak Manipur da leiminari ba akoi gi mitai purup se
mayamna punde haibado koi pulle haibadu ni ngasi koina mayamda takseriba aduga koina MLA minister sing yauna koi kangla da apunba eti gi oiba isinau singa koina thangachaba proposal amakak koi NRC chanahanba adagi border fencing tawhanba adagi koi gi Assam rifle leiriba singse sigi mohuta atopa central forcing bahut simbinaba sigumba sing mayam se koina koi gi leiriba MLA minister sing sida koi punna sign tawminarba matungda madugi proposal do koi thangatminanabagi khongthang duni ngasi logjari se Namina. Maka sa po na kugi pagiyasi pisum singa masasang magi mafam na nila siya do mafam sila kugi salay tarik ko na kana lokoy kana kugi jo si masing sila yang kana kugi manggol Manipur dapat menjadi sistem ini ataupun nakalaman umda aku imasing asina lambi asing asi asi aku national highway ki asona kanda moinang kunun sak lambi asi mioi ki amun simana manam oiduna aku akan na mioi katang aku lambi asi da phawal laga atau basin aku ledak ta phone bagi sistem adusu puri adugo nasi asi makoi ki lucing basing asiga aku lamda masigi mahasing asiga unarabab matamda kari ahong malakani amadi kari karamba mongda khoi si lala si thama pan hera ko irang si makhoi ngasi unara matungda kari ahong ba amadi kari awon ba puraktuna manipur asida kari awon purakani ha bidi on baki waina khangmang dia ori lamda masiki mama sing asina khoi asigom lamba masa sing tawdari ba sida hena afabo orasano amadi mai papa orasano haibugi sakta maduni uri sing hira masiki matanga video journalist sing nga malore mangolere na photo jab sikes na ore ELITE news sing jamai Kali wasak chaliye madudi aisana irebak furuk inap lainindi namdaba sadang wedabasu sagani irebak furuk lainin mangnaba sibong tambal roy lainin tonga kamsano ento sanamayina pare toka pakang bana pare Hoje aina lejeba mafam se akogi ima kethen ani gi karakter ni aina lejere besi hoji akogi meeting si loiraba matungda akogi rambai tengol gi luching puren korau nganba tholaktuna hoji mafam masida akogi miyam gi uiba mifam ama amuk pangthoga haji ngasagi laurak liba pandam adugi matangda wari sanabagi kano duni hoji ujariba si mayam ongtang somda maige da somda maige da yengbiu hoji arambai tengol mayam ama hoji imai ben mayam ama akogi black paidana law akoi marakta ongtang changaga mayam yeng tamnasi hoji mayam asini akogi lejariba si hoji yam kanna koi meeting tongna bagi dongta sem sari warep to law thongna no bai dongta koi kano tori mayam yeng tamnasi koi marakta changjarke Lalu awalnya nasi bau telur yang mineriba, hasil lau me aku soi pun orang belum dari, mai bel mati, dari lima pun orang belum terga, nasi di sini aku eta, mai pawani aku tu eta payah nah aku ikut sih, nasi itu aku yang kunis sekali aja, ni MLA tara minister tara do, सब माना तो इमाम माना तो माना सब माना ini खाने में हो खाने में को aku ini ना लान हो उन्हें मसाक उधर बोले सही तबला aduh मैं अभी नसी कोई पाऊ जिसे को aduh nasi boy aku ini ngarang poin terupi betul semudah topa ada ini NRC sanan pak ada sama kalau topa hai mama aku ini poin mengatur taruh yang mana sih betul aduh dah mulai loh ni bang apa tak sih ada nasi sign tore si minister oleh si minister masalah maksud sign tore oleh si minister masalah maksud sign tore kok aduh
इशूज याम डिस्कस तवे तो मोइना सोगी जे हाना खुद थागनी काने दे हाई को अरु यिंसे अरु अखोइना उनिंग इसे अराबाई ngasi uning ise kaipe jinate makoi MLA minister pura chief minister sumangaya honorable miyang ni makha le bene se moi khanan badune koi pam moi na ada ai Delhi da lai adu lai puro podo asile ni moi Delhi da sabab phang ya roi apun le leba ke no thena gani center da pun le thena gani center da tarak re karo to kai no ai bodo mai apun tokta banatro Ojik miam yang mifam lore, miam yang mifam lore bermatung dah ojik pergi korong amda, ayi bawa pam si pergi nasi loktok pa pergi, ahan mada baru mada pergi chu jangan lupa pergi militan singa sigi mata dah pergi sentren government na pergi hanan ini ayi bawa pam tu tampiri, ayi bawa pergi ngarang, pergi bawa warep teruk adumak masih mak tahu ni ayi tu na MLA amadi CM bau yang nasuai tahu re ayi pergi utra tangagi mamangda wasak tuna wasak pagal wena na sign tokre haibagi thaja batuni uji thamise numit tara mangani gi manungda koi center na koi gi su da lairiba adagi koi gi hairiba pandam singa se koi tongnana bai damakta koi ayaba pire haibagi aduni uji mayamna ayaba loba loirba matungda uji hairiba warep singa do taminarba matungda mayam kaina bai pibam duni uji lajari besi pogam daiba isamak 79 lasram Elite TV News. ngasi pangthokiba kangla mi famda arambai tengol na tanliba demand singbo MLA minister singa yanaba purakkiba bo lamsang thong maningi maira paibi amade leikai gi miyoi singna lambi da tholaktuna arambai tengol gi thomi singbo taramno okre arambai bu okiba aduda sarukya kibi ima amana fongdorakpada arambai tengol ga miyam ga loina na tanliba demand singa se paliba lengak asina thabakta onthok lakani haibegi thazaba lei haike तौजरेबसी अखोइगी अरामबाई तेंगोना ngasi demand taru ko kanjabadu minister मैमना याबिरपदुदा अखोइ नुमित 15 नि gi matamdi thabire hai adubu asigumna याबिरपासी दा अखोइ नुंगाइ बफोंतो पोइना अरामबाई तेंगोन gi mi singbu lakpada अखोइ halakpada अखोइना taram nokjabagi thoramdu tawjabani thajaba yaba haibasi यानबा मगी मखादा नुमित 15 जे ngayo हारिबनिना अखोइ मयाम पुन ngai minaba tabani aduga karigumba नुमित 15 ji manungda अखोइगी डिमांड मयाम दो मोइना फुलफिल तौबिद्रगदी अखोइ मयाम पुन्ना अमत ओबगी लिंगजेंदा अखोइ अकनबा खोंजन चंगसिनमिनबा हाइबजे अखोइ मयामगी वारे हानसु अखोइगी अमिछाजिना नुमित 15 gi matungda laklaga mu yingjenगani हाइबा अदुगुम्बा वाफंग क्या थंबिखि अदुबु adu mai pakpadi oigidre aduna handaksu aikoina hairibo famsing adu ngaiminabadi tabani adubu thajabadi khajitang diwali walagaju aikoi ngaiminabadi tabani Chandel district ki manung chanalaiba 15 Assam Rifles Rana Top Post ke sangpi baite koba havildar amana mathau tominari ba personal tarup nongmaina kaplambada gi sokle thodok asing asi ahing Chandel district ki Chakpikarong police station gi manung chanalaiba sajek tampa ki taramanga suba Assam Rifles Rana Top Post laiba Churachandpur gi sangpi baite koba havildar amana mahaka duty tominaba personal tarupta nongmaina kaplaba matung AK47 rifle ani amasung magazine tarahumdoi puraga chain khibani haire Soklaba miyoi singadu Leimakong Army Hospital da puraktuna laying chathakre loinena personal taruk nongmaina kaplam naga nongmai laklaga chena bohona kiba sangpi baite masa mathanta nongmaina kapsin jaduna siramle haide mahakna puna bohona ramba AK47 rifles ani amasung magazine tara humdai recover tawbangam kre Puwariga sagon aduna laklaba maitei singi oina changdraba yadraba potlam sing oiramba hauziki mirona kaunaraklaba potlam sing Imphal West ki ningombam da leiba koizam deben amasung koizam ongbi memthoi gi yumda liduna thamle yum maduda maitei sing nangasi dagi chahi kungi mamangda yamna kanna seasonaramba potlam sing maru oina yenpak yenkum low yeibada seasonaramba fak chairong humai langol fau faunaba phaura Kharai nga fabada sizinaba long na chingba potlam kaya yumda aduda leihore mangsil laklaba maitei singna sizinaramba potlam sing liduna thamliba asigi matangda koizam diben hai haukiba chei kaya gi mamangda sizinaramba potlam sing ase ngasegi hogalakliba mirol singna khanghauna bagi wakalonda liduna thamani haina fongdoke
हारिबा पोचेसिंगसे ममांगैदा अखोगी एगी इमा इपा इपुना हमना मतमदुददी अखोइना खंगपदा आंगांग ओइनेदा हारिबा पोचेसिंगसे फिसा लोनसा तौबा अदगिदी लौ सिमुबे थबा यामसे अखोगी ममांगैगी पोचें मेचिन लाक्तरेदा लोइन तौबा ngaktani ana phana kuina akoina hariba पोचेसिंगसे adum sisinai adubu hujiti mayam मेचिन ला फिसाबा ओरे मेचिन लाखरे अरे लौ गबे ओरे ट्रैक्टर अरे फोर्सन कई लोई लाखिबना लौ येबो तो जिति मेचिन लोइन सिनरबनिना अदुगुंबा मफमसे सुम हुजिति मसी पुथोबद अंगांग सिना करिनो जु खंगद्रे हुमाय करिनो अरे बे अखोइगी करिनोसि करिनो अखोइ फविंतो वा करिनो हाबजु मोइ खंगद्रे मोइ मदु मौ तमोइना अखोइजु बेरसानी अरे सयों गाजि मोइ करिनो खंगदे सुगुंबा सुम कौशलपसिदा मसी पोचिंगसे अखोइनि ममांगै इपाइ पुरु सुम तोरमबदुदा इने सुम नुसिजदना मांगहनिंगदना सुम थंबने अदुगा कईकानसु अंगांगजिन हंगे सिना करिनो गान अदो इना सुम ताक्सनिंगदना को ngasi बुंगोन लिंबे पसि याम नुंगाइजना सुगुमा तंजा आम लौबसिदा आइना खबमसि कनो तौबनि अदुना ममांगै पिसालो सासि याम कन तौरामि इसे जिंग होय लरिबा देगी दिन लरिबा इसे होय मथंग ना सुम सारक बखोल पसे नु खर तौदना सुम हारि कोचिंग पोसिसिंग जे सुम थंबनि हुजिति तारेंग लेंग मागी लैबु मयाम गाजि लोइना म सुम कौशलै मेसिन लोइना याम बचाखरे तारेंग बुरजु कनो बुरसु अरेगी लंग कनो बुरजु मेसिन पुथोक्तना नाइखरे अरोजि मतमसे सुम मांगसलपसिदा सुम पोसिसिंग से उछलक्तबदुदा इना करिनो हाइबदुदि सुकी ममांगे छिनो पोछि कईकानसु हंगबा यावी मसे कईकानसु वे थमोगुजि को हाइबे वखंदा इपाइबु थम पोछि इनोसिदा लीगा थंबने Manipur da pangthokpa Republic Day gi thoram mahiroi sing amadi miyamna saruk yabiganu amade amuba firal thetuna nungaitaba fongdok minasi haina MSF Desam KSA Suk Aims yauna mahiroi luptaruk na fongdorakle luptaruk asina thadorakpa cherol asina hai kanglup kayana khundaba Manipur asida khaibungi oiba akanba muknaba ama lakliba ase lamdam asida khundaminari ba yellow fulup khudingmakna yamna cheksaningai oi kanglup naiba homeland semagi wakalona sidi malemgi mafam kayada maithiba nangkraba matam siga chunadraba khongchat amani kuki khaktagi oiba greater homeland sem na bohonabada masagi maning tamba liklam leijaba apunba Manipur gi puari bo senjau thadaduna thugaina bo honarakpadagi furup singi marakta ungkhatnaba ase thoklakpani mioiba khunai gi mayokta leiba senmit kanglon gi marumda achoba senthang Tansinduna drug lalonba popi thaba umang kokthokpa amadi hingminariba furup singa sagonana leijaba lining laisol gi mafam sing yekhai then gaiduna kanglup ki oiba langi thabak chathare minority gi mingda lining bu khutlai oina seasonaduna malem gi miyangda utchaibagi hainabi ase kuki jo singi machat oirakle ngasi fawba furup kuntraga manga namasagi culture amadi punsirol kaidana leidiba ase Manipur gi multicultural world view adugi mayek laraba khudamni Maitei kanjanaba ihawna hingminariba furup singda akaiba pikibalaite tungda supirakloi masina idea of Manipur bu masak taklibani maramasina India gi Republic Day numit asida Manipur gi yumthong khudingmakta amuba firal chinkhatpiduna lan asida leikidraba iraicha sing amadi awabatariba asigi nungaitaba fongdok pinaba amade Republic Day gi thorom saruk yabidanaba mahiroi luptaruk ki maikai digi pausal pirakli Paugi Maraktana Timber Break Kamalomina say Shark India, build your future with us. Admission opened. Book your seat for February 2024 winter intake. Study MBBS in Kazakhstan. Why study in Kazakhstan? Safe country, affordable fees with best quality education, hostel and maize with Indian food, recognized by NMC or MCI, World Health Organization and European Union. More than 5,000 Indian students studied. NEET pass and uncleared NEET students can apply. Condition apply. Assure admissions in top medical university of Kazakhstan. Contact 8368133941 9862269004. Thamilban Karabam Laikai near NYK Club, Imphal West, Manipur, India. Hello kids, 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 hello kids. Very nice, beautiful, colorful, colorful, rosy, rosy, cozy, cozy, wonderful, wonderful. Hello kids,
Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Diabetes ko loina de hingliba seng tha magi manungda control to bangamle. Urea creatinine wangbasu tha magi manungda hanthaba ngamle. Khong hamba nungai tebasu numit manga nigi manungda fahan bangamle. Pile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu tha amagi manungda normal oy bangamle. Fatty liver oibasu tha amagi manungda fagat han bangamle. Pumnamak natural oiba hidak makhalna laying jabani. Hakchang da sokadaba side effect amata laite. Makata na hidak chabagi mathau su tararoi. Hena kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Introducing a new meet challenge at SS Career Solution. Admission open for Sunday and daily classes. In this program, you will be able to be a powerful communicator, speak with tonality, get the pleasing personality, enhance your beauty and lifestyles, sense of oneness and helping behaviors, table etiquettes, learn cleanliness and hygiene culture, art and craft as hobby, and culinary skills. Limited sets, so grab the opportunity. We also provide a specialized classes on main topic like vocabularies, voice and accent, intonation, and grammar. For more details, contact SS Career Solution, 2nd floor, Gypsy Building, More Market, Pauna Bazaar, Imphal. For more information, kindly do call us at 762-896-0947. Break matungda mayambu taram nokchari makata ba pausing amuk pizari. Ngasi ayuki yai faraba pungfamda maitay gi senglaba laifam len utra mamangda arambay tinggol na Manipur gi maitay MP Minister amadi MLA singa puna imay laybak Manipur bu kannaba gi damag ibudaw sanamahi amadi ibudaw pakhang bagi mingkhay sondana wasak paray chen kibabu Unity of Maitay Society hozay na thagat pa fongdurakli. CC Higher Secondary School gi maruaiba Alumni Association ama oidiba CC School Friends ke chai khudingi pangthok to na lakpa oza singbo ikai khumnaba utpa amadi borni baga loinana lairik laisu changkhona tamjariba oza guru masak khangna chatpa mairoi singbo pukning thogat pagi thoram handaki chai gi oina chaliba January tha asige tangkun ga mapanda pangthok lagani haina tawramba adu iramda masige hojik oidiba law and order gi fibam kupna khanaraba matungda makhata na khangan warol tholak triba fawba yaithok chare haina association asina khangan lakli Ngarang numidang waram khangawdana haurakpa maina tumna chakraba nongwaibung chakram leirak talaiba Laisham Radha Krishnan Giloinabi Ningthozam Ningol Ong Laisham Ongbi Monica gi imungda ngase nungthil like-minded group LMG Manipurna lupa lising taragi mateng pangkre group asige advisory board member KK Wahingbam secretary Ozit Sorokhaibam amadi publicity secretary Rakesh Naurem ahum na luchingduna chatkiba ngasige tengbang khongchat aduda Kunjeswar Mangsatabam Surendra Ningomba Boinaw Maibam Romala Laisham Irongbam Umabati Thaunauzam Prem Mala amadi Naurem Romila na chingba maruiba member kayana sarukyaduna chatkiba khongchat aduda secretary Ozit Sorokhaibam na fongdokibada maina tumna chakraba yumasige hojik leihoriba haibabu yumpham asikhakta ngai hore waraklaba matamda miyamna minungsi amadi mateng pangbirakliba asigumna awaba khudongthiba mayokna jungai mayam tasu miyam gi awaba khudongthiba mikup singda mateng pangbagi hainabi thambiu aikoi miyoiba haibasi karamba mikupta awaba amadi khudongthiba nangadage haibasi tamba ngamba natte amana awabada amana mateng pangminasi punna hingminabagi wahanthok lehansi haike May tengol na kangla mi pham lebi sinama mo ra kan da chathok chachingi khudong chadam leira kan khoi ngarang chilak pungam daba adu ngasi ayuk evening haiba tare pung 12 mamang sibau da mi pham jigi chathok ching khudong chadaba dagi koi si khudak ki oina hujik oina laksara kan da khoi angam bakra mateng pangwa laksabani ana sumba yum mai chak ba khangudana horak pamaina chak pade hujik yamna karigum amat da le hodraba
ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯑꯣꯏꯕ ꯁꯥꯔꯚꯤꯁꯀꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯖꯣꯏ ꯀ꯭ꯔꯤꯁꯅꯟ ꯂꯥꯏꯁ꯭ꯔꯝ ꯖꯣꯏ ꯀ꯭ꯔꯤꯁꯅꯟꯒꯤ ꯃꯍꯥꯛꯀꯤ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯟ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯨꯝꯊꯪꯅꯔꯤꯕ ꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ Humfudra manga suba Ganatantra Divas Palana Lakpada State asida khunda leitaminariba Kanglup Furup Pumnamakna Thamapan Suraklaba Fawba Loishinba ngamdana leirakpa tangdo leitadaba phibamasi ngasi ibudo pakangba panduna wasakna khrabana makhatana aikoi pumnamak hanagom ingna chikna leiminarasi haina Shiv Sena Manipur Pradeshna yaifa pauzal pirakli Mihulsna Haukibatha Sigitara Taretaki Kungani Toyfoba, Tangta Chaukat Nabagi Pandamda, Narayan Kamar, West Tripura, Made, Ibudo Putiba, Masaikon, Aboynagar, Agartalada, Inatki, Huyen, Lalong Sindam Sanglen, Kisintakpa, Nipa Nasaba, Mihut Kangbo, Manatakpi Tambikre, Achamba Lushin Bagi Toromama, Narayan Kamar Deleba, JB Association of Tripura, Sanglenda, Pang Tokiba Toromaduda, Tangta Sanabada Changba, Kutsukulai Singh, Mihulski Secretary, Sintakpa Okram, Wangamba Maitena, CAT Secretary, Nongmaitem, Prasenjita, Tang Chunggoy, Sanafizol Nachimba Kutsinake. State level Kabui Gangai English Singaniga Kungamari Bumapung Fahan Bibigi Damak Miambu Kabui Union Manipuna Tagato Fongdorakli, Lup Asina Tadorakpa Chiramanahai, Narang Pangtokiba State level Kabui Gangai Bumapung Fahan Beda Chow Namating Pangkiba, Kaisamtong Kabui Kulgi, Tobay, Kaisamtong Kabui Youth Union, Kaisamtong Kabui Women Society Amade, Mating Panglakiba, Singbotagat Pafongdok Laduna, Manipuri Governor Anusuya Uikena Mahaki Yaifa Pauzada, Gangai Bo Kabui Singi, Asengba Gangai ni Haina Fongdok Pirakpa Asimaksu, Kabui Sing na mahakpo kaufam thokte haina su fongdorakli. Paugi marakta na timbre break amagam lumina si. The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Welcome you all to UNESCO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Introducing a newbie challenge at Access Career Solution. Admission open for Sunday and daily classes. In this program, you will be able to be a powerful communicator, speak with tonality, get the pleasing personality, enhance your beauty and lifestyle, sense of oneness and helping behaviors, table etiquettes, learn cleanliness and hygiene culture, art and craft as hobby, and culinary skills. Limited sets, so grab the opportunity. We also provide a specialized classes on main topic like vocabularies, voice and accent, intonation, and grammar. For more details, contact SS Career Solution, 2nd floor, Gypsy Building, More Market, Pauna Bazaar, Imphal. For more information, kindly do call us at 762-896-0947. Breaking matungda mayambu taram nokchari makata ba pau singam pizari. Ngasi chinge tongan ba Imphal Valley ga naknaba mafam kaya da kuki singna saba bunker kaya Assam Rifles ki kangbu na thugai kre haina social media da viral oirakre. Hey. Mamang chahi ki November dagi hauraga India ki mafam sin thungna pangthok tuna lakliba Viksit Bharat
Sankalp Yatra gi saruk amoy na ngase District Administration Jiribam na sinduna ngase dagi hauna tha sige tangkun gamari dagi kun gamanga tangkun gamanga forward numit nini pangthokadaba Viksit Bharat Sankalp Yatra gi thoram Jiribam gi Journal Education Officer Thaudam Amurasi Chanu MES na Chief Guest oidana Hilga Talaiba Community Hall da hodokre Ngasigi thoramada Jiribam gi ZEO Thaudam Amurasi Chanu MES Jiribam District Headquarter gi SDC Amit Sagose Mamade Hilga JP gi members Y Sardana mathang sit Chief Guest President Amadi Guest of Honor oina sarukya ke Ngasigi thoramada Jiribam dalaiba Fisheries Department Agriculture Department PHED Department Forest Department MSPDCL Social Welfare Department amade tongan ba department singi makha dalaiba yamna kanaba scheme amade benefits singi matangda miyamda awareness pibaga loinina Jiribam gi Deputy Commissioner Krishna Kumar IAS na department singi makha da piba kanaba sing miyamda khutsina ke Chief Guest ki warol piraduna Jiribam gi ZEO Thaudam Amurasi na hai Viksit Bharat Sankalp Yatra gi pandam amade kanaba singi matangda miyamda mahak na wahai kaya fongdok kibaga loinina lairik laisu tambagi lamda Education Department ki piri bakana basing ado miyamna lawbi na ba haina mahak na fongdok ke Adugagi handle program mayam mamadi organize to basi January tang kunmari aduga hayek January tang kunmanga gadi akoi na sida cover to gori basi CMO official aga akoi official sinda tangara council ki area sika gram panchayat taruk gram kisi ka ngasi na gram panchayat ahum cover to rani hayek na gram panchayat ahum ang cover to rani ngasi akoi na sinjari basina program sina Hilgat ki community hall sida sinja bani डिपार्टमेंट क्या क्या लाइन डिपार्टमेंट क्या क्या डिस्ट्रिक्ट से ताबीरी पर मोई की रिप्रेजेंटेटिव मैं हमसे लागा सीधा पब्लिक ना डिपार्टमेंट का चलगा खंगबा गमदबा नतगा मोई की बेनिफिशियरी ओइना पे तमकता मोई की खुदों चाबद लोबं गमदबा तो डिपार्टमेंट में हमसे सी पब्लिक तो इन्हें योगा प्रोग्राम सिंजा बनी ना सो दैट पब्लिक से ने सीधा एथितो बिरो को डिपार्टमेंट में हमसे हॉल से लागा लेकाई की लाइब्रेरी पर पब्लिक में हमसे इंटरेक्ट होने लगा Thauramasi matang the District Administration Jiribam gi SDC Amit Sagosem na hai mamang chai gi November thada gi chatharakli ba Bharat Sarkar na sinba Viksit Bharat Sankalp Yatra gi sarukamoina Jiribam District asu District Administration gi meeting makhada Viksit Bharat Sankalp Yatra ngase Hilgat ki community hall da pangthokpani program asing asi ga tharaga namitni ni chupna pangthoktuna Jiribam gi Municipal Council na konba mafam sing amade Gram Panchayat taruk cover tawgani ngasi gi oina di Gram Panchayat ahum cover tawbangamle hayeng gi oina Gram Panchayat ahum cover tawragani loinena Thauramasi da district asi da leiba tongan ba line department singlaktuna sarukyari Bharat Sarkar ne department singi makha da piriba scheme singado prazamiyam na chatuna lobang amdriba asi kok na ba Jiribam da leiba department singna mafam da chatuna miyam da kana ba pina bagidamak program asi pangthokpani haina magna fongdokke program yang mana lagi election program department itu tinggi, ada juga satu department yang menambah kita konservatif, ada yang department sendiri prime minister kalian sudah begini enggak, education also health, ada juga itu Bharat sama bapak jenjang tadi ada sifat juga, jangan lupa bisa mendapat si program yang mana lagi si manusia आयुष्मान भारत related jadi आत्मनिर्भर भारत habis ini menghadirkan skill development program yang mau petani dari kelas di Hyderabad amasung kalau kita mau terbang harus maka आत्मनिर्भर भारत kalau dunia coba mengubah hari skill itu yang mau lagi Chingneningai oiba mawong dalakpa nupa ama faraba matunga imong manungda sinakre nupa ado ukrulgi sinakai theldagi RV Chimpeng sang mapagi maming na RV Pampayo kawi makasi airport ta mayam bathiluraba matungda halaklaga nupa macha amada awang biosigi lambi
kadom chatli hangbada nupa macha aduna somda chatkadabani hairubada mahakti khangnaroi nanga chatsi nangi paisa pige hairakpadagi nupa macha aduna kuki oiraboi ningduna chatpa yakhiroi haina khamlaba matungda puraklaga lamsang thong maningi maira paibida sinaraba matungda wahang pahong toroba matungda tangkhul oirambadagi imung manunggi miyoi sin kauraga mahakpu tekta kaidana khutsinakre Moregi STPO oiramba CH Anand Hatpada Chenabani Haiba Philip Kongsai amade Hemkolal Mate ngasi court ta puthoklaba matung lakliba January 18 fauba police custody da remand lokthakre haide Itham Moirangpurel the Universal Friendship Organization sponsor Taudana Kuki Narco Terrorist Sing Namaitra Pakta Landaraktuna Ngamkai the Singnarak Pasiga Iroina Nongpok Maika Ngak Nabagidamak Sem Kiba Nongpok Pana Tengol Lakpa Loishang Na Haukiba January Mangadage Nongpok Maika Ngaktuna Lakliba Maite Laloi Marup Singbo Nungsibiduna Kurai Ahongui Thangzam Laikai EEC Club ki Iche Singna Lakpiduna Chananaba Hawaii Alu Tilho Taknanaba Ising Amade Nongmada Changraba Yadraba Polam Sing Mateng Pangbirambaduna Maitei Laloi Singbo Pukning Taugat Piduna Amasung Ithangi Irom Isan Amade Thaunauzam Nilamni Nasu Chananaba Mateng Pangbirakoi Damak UFO Central Committee na Tagat Pafongdorakli India da hokiba pung kunmaria sida nauna COVID-19 ge positive case chamaga mari fomapan lakhibaga loinina India da pun active case masing lising aniga supna yankai mapan yokre active case ki masing asi maruina Kerala Karnataka Tamil Nadu Maharashtra Goa Puducherry Gujarat Telangana Punjab amadi Delhi da kahen hen galakibani haina health ministry gi data da utle Goa Kerala amadi Maharashtra da COVID-19 gi JN1 gi sub variant case chamanga ga kuntra ga taruksu thengnakiba laikhrabani India da active case masing kahen hen galakpa sida laingak Jackson Taurang Laukat Poina India ge stats sing de COVID positive test swabs tarak na bakangan kibalay krabani Imphal East, Imphal West amasung Taubal District ang ACAU pong mga dagi numidang pong tara fauba curfew komtoke Kakching District wena numidang pong nipan fauba duga Bisnupur District wena di curfew komtok palay kide curfew komtok palay krabaso arambay ka MLA Minister madi MP singyaw ba mifam laybana ayam ba mafam da dukan sing thonglo na ki kaitel sing kana kide hayeng wena Imphal East, West amasung Taubal District ta ayuk pong mga dagi numidang pong tara fauba curfew komtok kre Kakching District wena numidang pong nipan fauba komtok kre duga Bisnupur District wena numidang warang pong mga fauba komtok kre ELITETV News Channel asigi wena miyam na email gi kuthang da ipau thabirak pamatam da email address info@elitetv.in da thabirak na bakangan jari masidas na tana ELITETV da ipau phone na bagi wena phone number 9402890982 da ipau birak na bakangan jari miyam na so ELITETV gi YouTube channel Facebook page Instagram amadi Twitter da su follow to bina bakangan jari Loisilakpada maroiba pau sing mukpizari Arambay Tengol Galoinina ruling amadi opposition ki MLA singa Kangla Utra Mamangda mifam pang tokre tongan badabi taruk center da takshin bagi matam thana kre Sajik tampak ya Assam Rifles KM ta AR personal amana atopa personal mga nong may nakaplam le kaplam ba personal adu sinafang le Amadi Imphal East, Imphal West amasung Taubal District hayang ayuk pong mga dagi numidang pong tara fauba curfew komtokre Kakching District wena numidang pong nipan fauba duga Bisnupur District wena numidang warang pong mga fauba komtokre Ngasigi wena ELITETV na sandok choba Manipuri pau matang solution jare midiyang tabiri basingbo amukahana kurum jare